Hi mayam, mayam aise video thagataba yam kuire ado mayamnadi se adum haidi video si toina thagatiro na haibane ba ado inamba ngamdabai thagasadabane hengam kanda adum thagasarake ado ngasidi aise langban gi tarpon khoi halama lagidaba mayamdagi aina ngamjaba khara hai lai khara kachage na tawbane ba aduduki video matek namjage adudi hai soirase sigi video jaise phani amdi namjabane ba lai hekpa hai hekpa duguma mayam do loi namdi namjabane adudugane aisina haipa saraga loina kakpada yaw lerama ba aduduna yam yaramdre yaw kharase lokachare ai tare ko adune do aina ngamjaba khara yumda hoba heira adagi leitabana dukan dagi leire main tawraga khara soijabane aduduga khoi mana loin tawrame ba inembok na hana ko inembok leiringai dani mana tawbodo yengaga dum makoina mataw tamja howai wane ba ado katpadi khoije punima no ngan baje sidai do ina namba dum katleba aduduga loirakpaga adumaina ani ji katpane halama leibana tamina ani khakkale ade ama khakkala tokpasu dum yawe aduga kaigumba imang kamang leragana marakta ama khakka adumai sum katleba ko ngamba khara sum tawraga ahal leiboy taraga di nungtigi ga dum langbiraga khoina moina soiraga adum katpa yaidana adumak natrabanina khoina adum nongma haitare langban gi manungda nongmadi dum khoina ngamjaba khara sillangaga adumain tawraga kachai khoina haiba haitaba loina tokraga ahangini haina de legidaba laioikharba mayamdugi sima tambado isada wakhan nungaidana ko aduni tamyam Torian da jo dum thadong nei ado khoi gi oina de torian do lape ba ko aduna torian lapa nina khoi buki sagi yum buki budi leiche ye toi taraga su khungi buki akhoi songan da leiba hek thokpa gate ki wangwa da leire ba ko adu dai do oina dum thadok toine inu pa kuma ni ma loire aingona loira bra na laura khre isu loire ai grabane adana ma kuma ni ma ga get thoga nganda thadok minarani ai thadok ken tholakoni mi thadok narami to seda ingon me am laga topagi Yungidi loire sidaisda aduduga ngasidi video je tarpon ngaktage video ani punjan jarage sidagidi ipam lamdam lomda amuk chatlage ipam mai gai pang e hoji khurai lang kai da leibai se do lore e aduga chajing da leibai se do lokhaki ge tawne do madi chalaroi ge ma thabak ama yadre na haire laktre aduga
ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯧꯕꯥꯜ ꯌꯧꯁꯜꯂꯛꯑꯦ ꯋꯥꯏꯊꯧ ꯌꯧꯔꯦꯕꯀꯣ ꯑꯗꯨꯗꯨꯒ ꯁꯤꯗꯩꯗ ꯂꯝꯕꯤꯗ ꯄꯣꯠ ꯌꯣꯜꯂꯝꯕꯗꯣ ꯉꯥꯛꯇꯪ ꯈꯥꯝꯃꯒ ꯑꯩꯁꯦ ꯑꯋꯥꯠ-ꯑꯄꯥ ꯈꯔ ꯑꯃꯨꯛ ꯂꯧꯔꯦ ꯑꯇꯩꯗꯤ ꯂꯣꯏꯅꯃꯛꯇꯤ ꯁꯨꯔꯕꯅꯦ ꯑꯗꯩꯗ ꯑꯩꯅ ꯀꯤꯍꯣꯝꯗꯣ ꯁꯤꯗ ꯌꯥꯝ ꯇꯪꯉ ꯂꯩꯈꯤꯒꯦꯅ ꯂꯩꯕ ꯀꯨꯝꯕꯅꯦꯕ ꯑꯗꯨ ꯌꯥꯝꯗꯤ ꯇꯥꯡꯉꯤꯍꯦ ꯈꯨꯇꯥꯡ ꯑꯃꯅꯤ ꯇꯔꯄꯣꯟ ꯃꯇꯝ ꯑꯣꯏꯕꯒꯤꯀꯣ ꯍꯩ ꯔꯥꯁꯤꯡꯁꯦ ꯂꯣꯏ ꯇꯥꯡꯕꯤꯅꯤ ꯍꯩꯀꯛꯁꯦ ꯑꯁꯤꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯗꯨꯅ ꯍꯥꯎꯕꯗꯤ ꯍꯦꯜꯂꯤꯀꯣ ꯁꯤ ꯂꯣꯀꯦꯜ ꯅꯠꯇꯦ ꯑꯃ ꯇꯤꯡꯒꯪ ꯌꯥꯝ ꯊꯥꯏꯅꯒꯤꯗꯣ ꯅꯣꯏꯒꯤꯗꯤ ꯁꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯗ꯭ꯔꯕ ꯀꯩꯅꯣꯝ ꯁꯥꯏꯗ ꯊꯥꯕ ꯃꯄꯥꯟ ꯂꯝꯒꯤ ꯂꯥꯛꯄ ꯄꯣꯠꯅꯦꯗ ꯅꯠꯇ꯭ꯔꯥ ꯄꯥꯛꯅ ꯊꯣꯛꯇ꯭ꯔꯕ ꯃꯥꯜꯂꯦ ꯌꯨꯝ ꯌꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯔꯣ ꯊꯝꯕꯥꯜꯕꯨꯗꯤ ꯂꯩꯔꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯪꯒꯣꯏꯗ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯕꯣꯛꯂꯩꯁꯦ ꯌꯥꯝ ꯄꯥꯟꯕꯅꯤꯅ ꯉꯁꯤꯗꯤ ꯌꯥꯝ ꯍꯦꯟꯅꯕꯨꯗꯤ ꯄꯥꯜꯂꯝꯗ꯭ꯔꯦ ꯈꯔꯗꯤ ꯄꯥꯜꯂꯦ ꯑꯗꯣ ꯑꯩꯅ ꯈꯔ ꯁꯨꯝ ꯍꯦꯛꯑꯒꯦꯅ ꯇꯧꯕꯅꯦ ꯑꯁꯤꯁꯨ ꯂꯥꯏ ꯀꯠꯄꯗ ꯑꯗꯨꯝ ꯌꯥꯎꯅꯕꯅ ꯑꯗꯨꯒ ꯄꯨꯔꯥ ꯄꯨꯡꯉꯒꯅꯦ ꯈꯣꯡꯅꯥꯡꯒꯤ ꯇꯥꯏꯞꯇ ꯍꯧꯈ꯭ꯔꯦ ꯁꯤ ꯀꯕꯣꯛꯂꯩꯁꯦ ꯌꯥꯝ ꯐꯖꯩ ꯄꯥꯟꯁꯨ ꯌꯥꯝ ꯄꯥꯟꯕꯅꯦꯕ ꯑꯗꯣ ꯁꯣꯝ ꯁꯥꯏꯗꯠꯇ ꯈꯔꯕꯨꯗꯤ ꯄꯥꯜꯂꯦ ꯑꯗꯣ ꯑꯩ ꯂꯥꯝ ꯐꯪꯕ ꯈꯔ ꯁꯨꯝ ꯍꯦꯛꯑꯒꯦ ꯑꯗꯨꯒ ꯂꯥꯏꯗ ꯀꯠꯍꯧꯅꯕ ꯌꯨꯝꯗꯒꯤ ꯂꯩ ꯄꯨ ꯐꯠꯇꯦ ꯂꯩꯔꯗꯤ ꯌꯥꯏꯁꯦ ꯂꯩꯒꯦ ꯌꯥꯗꯦ ꯇꯧꯍꯣꯏꯗꯦ ꯂꯩꯔꯨꯅꯨ ꯑꯩꯗꯤ ꯂꯩꯅꯤꯡꯉꯦ ꯍꯧꯖꯤꯛ ꯀꯩꯅꯣꯁꯨ ꯂꯩꯅꯤꯡꯉꯦ ꯀꯔꯤꯕ ꯂꯩꯃꯛꯇꯤ ꯂꯩꯒꯅꯣ ꯀꯩꯅꯣꯗꯨꯁꯨ ꯀꯔꯤꯕ ꯁꯪꯕ꯭ꯔꯩꯗꯨꯁꯨ ꯂꯩꯅꯤꯡꯉꯦ ꯂꯩꯔꯣ ꯏꯄꯥꯝꯒꯤ ꯑꯃꯨꯛ ꯁꯣꯏꯕ ꯍꯧꯔꯦ ꯍꯧꯖꯤꯛ ꯏꯆꯦ ꯍꯣꯏꯁꯨ ꯂꯣꯏ ꯌꯧꯅꯔꯛꯑꯦ ꯑꯗꯨꯗꯨꯒ ꯁꯣꯏꯃꯤꯟꯅꯔꯤ ꯀꯩꯅꯣ ꯇꯧꯋꯦꯕ ꯅꯨꯄꯥ ꯃꯌꯨꯝꯒ ꯑꯩ ꯁꯤꯁꯤꯒꯗꯤ ꯅꯨꯃꯤꯠ ꯃꯥꯟꯅꯗꯦꯀꯣ ꯑꯩ ꯅꯨꯄꯥ ꯃꯌꯨꯝꯒꯤꯗꯨꯗꯤ ꯑꯍꯧꯕ ꯅꯨꯃꯤꯠꯇ ꯇꯧꯈꯤꯕꯅꯦꯕ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯃꯨꯛ ꯑꯔꯣꯏꯕꯗ ꯇꯧꯁꯦꯅ ꯂꯩꯅꯕꯗꯨꯅ ꯑꯔꯣꯏꯕꯗꯨꯅ ꯁꯨꯖꯒ꯭ꯔꯍ ꯂꯩ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯆꯦꯅ ꯌꯥꯗꯗꯅ ꯀꯩꯅꯣꯗ ꯇꯧꯔꯦ ꯅꯣꯡ ꯋꯥꯠꯂꯤꯉꯩꯗ ꯑꯣꯏꯅ ꯇꯧꯔꯁꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯨꯗꯛꯇ ꯍꯥꯏꯅꯔꯒ ꯑꯩꯈꯣꯏꯁꯦ ꯆꯠꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯥꯗꯣꯛꯑꯅꯤ ꯁꯣꯏꯕꯁꯨ ꯂꯣꯏꯁꯜꯂꯛꯑꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯗ ꯇꯔꯄꯣꯟꯒ ꯑꯣꯏꯕꯅꯦ ꯇꯔꯄꯣꯟ ꯃꯇꯝꯗ ꯏꯄꯥꯝꯗ ꯂꯥꯛꯄꯁꯤꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯕꯨꯡ ꯏꯃꯥ ꯕꯕꯥ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐꯥꯎꯔꯤꯁꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯐꯥꯎꯅꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯠꯆꯔꯤꯕ ꯈꯔꯁꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯄꯨꯈ꯭ꯔꯤꯗ ꯑꯃꯨꯛ ꯊꯥꯗꯣꯛꯆꯔꯨꯔꯒꯦ ꯏꯆꯦꯁꯤꯡꯒ ꯏꯅꯝꯃꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯊꯥꯗꯣꯛꯄ ꯂꯥꯛꯑꯦ ꯄꯨꯈ꯭ꯔꯤꯗ ꯏꯆꯦ ꯑꯃꯗꯤ ꯂꯥꯛꯇ꯭ꯔꯦ ꯃꯥꯗꯣ ꯊꯕꯛ ꯈꯔ ꯂꯩꯌꯦꯅ ꯐꯔꯛ ꯇꯥꯔꯦꯅ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔ ꯂꯥꯡꯖꯕꯒꯤꯗꯣ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯣꯛꯄ ꯂꯥꯛꯆꯕꯅꯦ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯁꯤꯕꯨ ꯂꯥꯏꯁ꯭ꯔꯝ ꯁꯥꯒꯩꯁꯤꯕꯨ ꯄꯣꯛꯄꯤꯕ ꯑꯩꯈꯣꯏꯅ ꯁꯛꯎꯖꯍꯧꯗ꯭ꯔꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯆꯨꯞꯁꯜꯂꯒ ꯀꯠꯆꯕꯅꯦ ꯑꯗꯨꯒ ꯑꯩꯅ ꯁꯛ ꯎꯖꯍꯧꯕ ꯑꯩꯕꯨ ꯄꯣꯛꯄꯤꯔꯝꯕ ꯏꯃꯥ ꯕꯕꯥ ꯇꯥꯖꯧ ꯑꯗꯒꯤ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥ ꯑꯩꯈꯣꯏꯅ ꯑꯇꯣꯝꯕꯅ ꯍꯥꯏꯔꯒ ꯅꯨꯡꯁꯤꯅ ꯀꯧꯖꯕ ꯑꯩꯒꯤ ꯏꯌꯥꯇꯣꯝꯕ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯉꯝꯖꯕ ꯈꯔ ꯀꯠꯆꯕꯁꯤꯗ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅ ꯂꯧꯕꯤꯕ ꯑꯣꯏꯔꯁꯅꯨ ꯅꯨꯡꯁꯤꯗ ꯅꯤꯉꯣꯜꯁꯤꯡꯁꯦ ꯅꯤꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯁꯦ ꯑꯁꯦꯡꯕ ꯌꯨꯝ ꯍꯥꯏꯔꯝꯕꯁꯤꯅ ꯏꯄꯥꯝ ꯍꯥꯏꯈꯔꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯊꯣꯡꯒꯥꯟꯁꯤꯗ ꯄꯔꯦꯡꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯏꯔꯨꯖꯗꯣꯏꯅꯤ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯅꯨꯡꯒꯤ ꯅꯨꯄꯤꯁꯤ ꯌꯥꯝ ꯌꯥꯝꯃꯦ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯀꯧꯅꯔꯒ ꯏꯔꯨꯖꯗꯣꯏꯅꯤ ꯅꯥꯀꯟ ꯅꯥꯀꯟꯁꯦ ꯄꯨꯈ꯭ꯔꯤ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯁꯦ ꯊꯣꯡꯒꯥꯟ ꯑꯅꯤꯃꯛꯁꯦ ꯂꯣꯏ ꯂꯩꯌꯦꯕ ꯊꯣꯡꯒꯥꯟ ꯄꯔꯦꯡꯁꯦ ꯄꯨꯈ꯭ꯔꯤ ꯑꯃꯃꯝ ꯂꯣꯏ ꯂꯩꯅꯩꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯨꯖꯗꯣꯏꯅꯦ ꯂꯥꯡꯗꯅ ꯅꯨꯡꯁꯤꯌꯦ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯣ ꯑꯩꯅ ꯏꯄꯥꯝꯗ ꯂꯥꯛꯑꯁꯨ ꯃꯣꯏꯁꯨ ꯂꯥꯛꯇ꯭ꯔꯦ ꯏꯆꯦꯁꯤꯡꯗꯣ ꯍꯥꯏꯗꯤ ꯂꯥꯛꯑꯁꯨ ꯊꯦꯡꯅꯗ꯭ꯔꯦꯗꯅ ꯇꯣꯉꯥꯟꯅ ꯑꯩꯒꯤ ꯁꯪꯕ ꯇꯥꯏꯃꯤꯡꯗ ꯂꯥꯛꯅꯔꯕꯅꯤꯅ ꯎꯅꯒꯦ ꯐꯪꯅꯗ꯭ꯔꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯂꯥꯞꯊꯣꯛꯑꯦ ꯅꯨꯡꯁꯤꯔꯛꯑꯦ ꯌꯥꯝꯅ ꯄꯨꯈ꯭ꯔꯤꯁꯦ ꯎꯕꯗ ꯕꯕꯥ ꯏꯃꯥ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯁꯦ ꯃꯣꯏꯅ ꯉꯥꯒꯁꯦ ꯁꯨꯝ ꯏꯟꯁꯥꯡ ꯑꯇꯣꯞꯄ ꯊꯣꯡꯈ꯭ꯔꯁꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯐꯥꯕ ꯉꯥꯒꯁꯦ ꯌꯥꯝ ꯄꯤꯖꯅꯤꯡꯕꯗꯣ ꯍꯦꯛꯇ ꯐꯥꯗꯣꯏꯅꯦꯕ ꯃꯣꯏꯅ ꯏꯟ ꯍꯦꯛꯇ ꯊꯥꯈꯤꯗꯣꯏꯅꯦ
ꯑꯗꯨꯗ ꯄꯤꯖꯅꯤꯡꯕꯗꯣ ꯌꯥꯝꯅ ꯑꯗꯨꯅ ꯃꯣꯏꯁꯤ ꯄꯨꯈ꯭ꯔꯤꯁꯤꯗꯩꯁꯤꯗ ꯉꯥ ꯑꯁꯨꯛ ꯂꯩ ꯀꯥꯏꯅ ꯑꯩꯈꯣꯏꯗꯒꯁꯦ ꯌꯥꯝ ꯎꯠꯆꯅꯤꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯧꯋꯦ ꯏꯟ ꯍꯦꯛꯇ ꯊꯥꯈꯤꯅꯤ ꯑꯩꯈꯣꯏ ꯂꯥꯛꯑꯗꯤ ꯑꯩ ꯏꯌꯥ ꯏꯃꯧꯁꯤꯡꯁꯤꯁꯨꯅꯦ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯍꯥꯏꯔꯗꯤ ꯌꯥꯝꯅ ꯃꯣꯏꯗ ꯍꯔꯥꯎꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯋꯦ ꯈꯪꯗꯦꯗ ꯄꯨꯛꯅꯤꯡ ꯌꯥꯝꯇ ꯅꯨꯡꯁꯤꯔꯛꯏ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯏꯄꯥꯝ ꯆꯠꯅꯤꯡꯗꯦ ꯍꯧꯖꯤꯛꯀꯥꯟ ꯏꯄꯥꯝ ꯁꯨꯡꯆꯠ ꯆꯠꯅꯤꯡꯗꯦ ꯑꯩ ꯁꯪꯕ ꯀꯥꯟꯗ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯅꯝꯖꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥ ꯕꯥꯏ ꯃꯌꯥꯝ